ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯣꯝ ꯚꯔꯁꯦꯁ ꯗꯣꯇꯔ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯄꯥꯒꯤꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯌꯥꯎꯔꯣꯏꯍꯦ ꯃꯁꯤꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯉꯍꯥꯛ ꯁꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯃꯥꯟꯅꯕ ꯌꯥꯎꯔꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯇꯧꯔꯤꯁꯤꯒ ꯅꯣꯏꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯂꯦꯠꯁ ꯒꯦꯠ ꯁ꯭ꯇꯥꯔꯇꯦꯗ ꯍꯧꯔꯣ 이베마 낭부 따리브레 하이 낭부 따리브레 이베마 마시 따리브레 낭부 따해 이마시디바 ꯅꯪꯒꯤ ꯅꯔꯣꯟ ꯅꯈꯣꯏꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯅꯥꯛꯇꯒ ꯆꯣꯀꯣ ꯉꯥꯡꯀꯅꯨ ꯅꯃꯥꯁꯦ ꯕꯖꯥꯔꯗ ꯆꯠꯂꯨꯈꯤ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯗꯅꯦ ꯈꯪꯉꯕ ꯆꯥꯛ ꯊꯥꯡꯒꯠꯂꯝꯕꯅꯤ ꯁꯤꯗꯤ ꯑꯍꯨꯝꯂꯛ ꯁꯤꯗꯤ ꯑꯍꯨꯝꯂꯛ ꯀꯥꯝꯕꯗ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯍꯨꯝꯂꯛ ꯐꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯆꯠꯂꯣ ꯈꯪꯉꯦꯗꯅ ꯅꯃꯥ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯒꯦ ꯅꯪ ꯐꯖꯅ ꯃꯨꯟꯅ ꯇꯥꯔꯦꯗꯅ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯐꯖꯅ ꯃꯨꯟꯅ ꯇꯥꯔꯦꯗꯅ ꯅꯃꯥ ꯆꯠꯂꯦ fazendo a muna talco, fazendo a muna. Kai de gino aka mo na mam lai sina. Hai ma, imara. Chak thong mai hai mani. Karino jingi se, karino tauri se na, karino nang na tauri se. Kaino ima, TV ni kaino. Nam pupa da TV. Ah, pau se gana amana hale, amana sire. Kari kana da bada numit chupa, nung tigi ni mana jing sana da na. Hai, chalo, lai pau se chalo. Hujing na pa da hai ga line ka thala lura. Ha, lai pau se chalo. Phare, yang nga nu. Se, remote se. Ki favorite serial du mo ina jing thoki. Kala remote. Few moments later. Ah, pabung. Gori. Aku mana hai pa ne? Ai TV se lai ba dagi lai oi ro ye. Tu ne TV se lai ka thalan ro pabung. Ai lai ko ina ba gi. Mai pa ma. Yam na phara ba wa pham ni adudi. Na pa hauji phone tauraga hai dukrage. Yam gyan ta bai chan pin jo. Lai pa jar ro. Jo. Hoi pabung. Kaya ta ngam kri ba ngam ni sibu. Mai pima. Ado na ba ko ngata ina haizage. Ado myam online dagi recharge to biba na traga mayantra ezio sigumba app sigagi online shopping to biba taragadi myam case karo use to biu akoina case karo se sizinaraga online dagi poche order to biba taragadi massive cashback loina na reward chu fangi yamu phobawani bako Mr. Return tada masamang na su paisa thadari ni bako adu duna siga phang po paisa su loina real natani akoina bank account da natraga Amazon gift voucher da transfer to send su ya huzigoriba pandemic siga yumgi oba poche medicine karigumba mathau ta poche punama akoi case karo dagi changaga order to biba taragadi case phangore dana do kamaina use tawni habada ai takchar ke step ani khaktani yamna lai ahan bada tawdose ai ge description da yauriba link siga changaga noina download tawba taragadi 25 rupees bonus phangane ba aduga noina play store da chalaga download tawba taragasu login tawba matamda ai gi Cachar 25 code se hapiraga login tawba taragadi 25 rupees bonus phangani ba kamaina season habada ahan bada noina pamjaba website to select tawro asesgai Amazon select tawrage orange lo button siga tap tawro aduga noina pamjaba website to hojik phange asesiga noina hana pochi leibadu adumaina same tawdoine ba ko product to cart ta select tawrani pot se payment tawroba matungda case karogi my earning da changaga cashback se check to bay ba ko asiga phangpa cashback sina Amazon gift voucher da natraga bank account da transfer to sanbasi 1500 ena website yauri ni ko ado myam wait toranu agiga changaga case karo download to toragadi amtang try to view myam so idana magi kana gani akhoi mama mu phaba lei potida nungti gi ne thabak su suri ba nungan ba digi numit ta bo thabak suri ni khangaba du mak trasne myam mang da magi awa basi utte adko gi dine mama na ne akhoi gi damak kya mo bi ngasi nung magi suraga ta mana machabu nungsi haibado aidi tam khangi aisune mama gi mating pangbiningi hayeng aina chawraga ne thabak karaga ne mama gi mating pangdoini ai shoidana makki pangani mama Machanupi nung kay pami mama ai akhoi gi ne manabi me mama ne keno da mapan da moi koi we chakani hai numitare ni gi ado mama ai su chaloge yaadra mama ne yare haragadi ai adum phone haidoki ge mama ke sakai di
ꯆꯠꯀꯗꯕꯅꯤꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯅꯣꯏꯅ ꯆꯠꯍꯧꯗ꯭ꯔꯗꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯅꯪꯅ ꯆꯠꯇꯣꯏꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯅ ꯂꯣꯏ ꯆꯥꯏ ꯐꯔꯦ ꯐꯔꯦ ꯃꯃꯥ ꯑꯗꯣ ꯅꯃꯥꯅꯦ ꯅꯪꯒꯤ ꯄꯥꯝꯖꯕꯅꯦ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯉꯒ ꯄꯨꯔꯛꯀꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯁꯤꯗ ꯅꯃꯥ ꯆꯠꯂꯦꯍꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯝꯇ ꯃꯣꯕꯥꯏꯜꯁꯦ ꯃꯦꯠꯇꯅ ꯂꯩꯔꯤꯗꯤ ꯍꯥ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯝꯇ ꯃꯣꯕꯥꯏꯜ ꯃꯦꯠꯇꯅ ꯂꯩꯔꯤꯗꯤ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛꯇꯤ ꯄꯥꯅꯤ ꯈꯪꯗꯕ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯆꯣꯈꯣ ꯆꯣꯈꯣ ꯁꯨꯝ ꯉꯥꯡꯉꯤꯁꯦ ꯃꯥꯏ ꯃꯃꯥꯗ ꯈꯪꯒꯅ ꯀꯥꯏꯔꯤꯅꯦ ꯅꯪ ꯅꯄꯥꯂꯥꯒ ꯇꯛꯁꯟꯒꯦ ꯅꯪ ꯅꯄꯥꯂꯥꯒ ꯇꯛꯁꯟꯒꯦ ꯅꯪ ꯀꯩꯗꯧꯔꯤꯁꯤꯡꯅꯣ ꯑꯩꯁꯨ ꯍꯥꯏꯗꯣꯛꯀꯦꯗꯅ ꯅꯪꯅ ꯄꯄꯥꯗꯒꯤ ꯈꯪꯒꯥꯎꯗꯒꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟ ꯄꯩꯁꯥ ꯂꯧꯊꯣꯛꯏꯗꯨꯗꯤ ꯑꯩ ꯈꯪꯉꯣꯏꯅ ꯈꯜꯂꯤꯔꯣ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩꯁꯨ ꯃꯥꯏꯕꯦꯝꯃ ꯑꯩꯉꯣꯟꯗꯒ ꯍꯪꯒꯠꯅꯒ ꯃꯥꯅꯒ ꯉꯥꯡꯉꯛꯏꯅꯦ ꯏꯃꯥꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯄꯣꯛꯏꯅꯣꯕ ꯀꯅꯥ ꯂꯧꯗꯅ ꯀꯃꯥꯏꯅ ꯇꯧꯅ ꯅꯪꯕꯨ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯤꯅꯣꯕ ꯅꯪꯕꯨ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯅꯪ ꯂꯧꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯉꯦꯗꯅ ꯏꯃꯥꯏꯕꯦꯝꯃ ꯉꯝꯗ꯭ꯔꯁꯤ ꯏꯃꯥꯏꯕꯦꯝꯃ ꯅꯪꯅ ꯄꯄꯥꯗ ꯍꯦꯛ ꯇꯛꯁꯜꯂꯕ ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯔꯝꯗ ꯌꯦꯡꯉꯨꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯃꯥꯏꯕꯦꯝꯃ 이 사나기 ꯆꯦꯟꯗꯣ ꯀꯗꯥꯏꯗ ꯊꯝꯃꯦ ꯄꯨꯟꯁꯤꯁꯤꯒ ꯄꯣꯠ ꯑꯃ ꯊꯤꯕꯗ ꯆꯥꯋꯣꯏ ꯑꯣꯏꯗꯕꯗ ꯅꯝꯕꯔ 1 ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯅꯤꯀꯣ ꯄꯣꯠ ꯑꯃ ꯊꯤꯕꯗꯅꯦ ꯄꯨꯟꯁꯤꯗ ꯐꯪꯉꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯇ꯭ꯔꯣꯕꯅꯤ ꯀꯥꯏꯗ ꯊꯝꯃꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯥ ꯂꯩꯍꯧꯗꯦ ꯆꯦꯟꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯑꯕ ꯑꯗꯨꯒ ꯄꯣꯠꯇꯣ ꯂꯩꯔꯝꯃꯕ ꯅꯪ ꯀꯩꯗꯧꯔꯤꯖꯦ ꯌꯦꯡꯉꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯁꯤ ꯀꯩꯅꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯄꯣꯠ ꯑꯃ ꯊꯤꯕꯗ ꯁꯤ ꯀꯩꯅꯣ ꯁꯦ ꯃꯃꯥ ꯍꯥꯏꯁꯤꯅ ꯊꯤꯔꯒꯗꯤ ꯄꯣꯠ ꯆꯩꯁꯦ ꯐꯪꯉꯦ ꯑꯩꯅ ꯊꯤꯔꯒꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯃꯃꯥ ꯍꯥꯏꯁꯦ ꯁꯤꯅꯤꯀꯣ ꯎꯗꯕ ꯄꯣꯠꯁꯦ ꯃꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯎꯔꯝꯃꯦ ꯑꯗꯨꯅ ꯃꯃꯥ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯦ ꯉꯁꯤꯗꯤ ꯅꯃꯥ ꯅꯤꯡꯁꯤꯡꯉꯛꯑꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯅꯃꯥ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯃꯥꯁꯤꯅꯦꯕ ꯀꯥꯏ ꯂꯨꯄꯥ 2,000 ꯈꯛꯇ ꯄꯤꯔꯛꯑꯣ ꯑꯩꯅꯦ ꯂꯥꯏꯔꯤꯛ ꯂꯨꯕ ꯑꯃ ꯂꯩꯒꯗꯕ ꯂꯩꯌꯦꯕ ꯗꯣ ꯑꯗꯨ ꯆꯥꯎꯕ ꯁꯦꯟꯐꯝꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯂꯩꯗꯣꯏꯕ ꯑꯣ ꯁꯥꯏꯟꯁꯀꯤꯅꯦ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯔꯤꯛꯅꯤ ꯂꯩꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯨꯒꯤ ꯄꯤꯔꯛꯑꯣ ꯂꯥꯏꯔꯤꯛꯇꯣ ꯀꯅꯥꯅ ꯂꯦꯡꯉꯤꯅꯣ ꯍꯥꯏꯔꯛꯑꯣ ꯅꯃꯥ ꯈꯪꯕ꯭ꯔꯦꯡꯒꯦ ꯍꯥꯏꯔꯛꯑꯣ ꯂꯥꯏꯔꯤꯛꯇꯣ ꯀꯅꯥꯅ ꯂꯦꯡꯉꯤꯅꯣ ꯑꯁ ꯂꯥꯏꯔꯤꯛꯇꯨꯒꯤ ꯂꯦꯡꯕ ꯑꯃ ꯈꯪꯉ ꯀꯩꯗꯧꯗꯣꯏꯒꯦ ꯀꯕꯤꯔ ꯁꯤꯡ ꯀꯧꯏ ꯀꯕꯤꯔ ꯁꯤꯡ ꯃꯃꯥꯏ ꯕꯦꯝꯃ ꯂꯣꯏꯅ ꯃꯥꯡꯉꯦꯗꯅ ꯀꯕꯤꯔ ꯁꯤꯡ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯌꯦꯡꯕꯗꯒꯤ ꯂꯣꯏꯅꯃꯛ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯗꯨ ꯐꯤꯂꯝꯗꯣ ꯑꯩ ꯀꯩꯁꯨ ꯌꯦꯡꯗꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏ ꯗꯗꯥꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒꯦ ꯀꯥꯏ ꯂꯨꯄꯥ 1,000 ꯈꯛꯇ ꯄꯤꯔꯛꯑꯣ ꯅꯣꯠꯕꯨꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯈꯇꯥ ꯑꯣꯏꯅ ꯑꯗꯨꯗꯤ ꯂꯩꯔꯝꯃꯨꯍꯦ ꯏꯆꯥꯅꯨꯄꯤ ꯑꯣ ꯉꯁꯥꯏꯒꯤꯗꯣ ꯅꯪꯒꯤꯗꯣ ꯅꯣꯠꯕꯨꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯅꯃꯥꯅꯅꯦ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯃꯤ ꯀꯅꯥꯝꯇꯃꯛ ꯂꯩꯇꯗꯅꯅꯦ ꯎꯐꯨꯟ ꯀꯥꯗꯅ ꯂꯣꯏꯗꯅ ꯂꯩꯔꯕꯅꯤ ꯁꯦ ꯅꯪ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯑꯁ ꯌꯥꯔꯦ ꯀꯛ ꯂꯨꯄꯥ 10 ꯈꯛꯇ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯔꯣ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨꯗꯣ ꯉꯁꯤ ꯅꯪꯅ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯅꯦ ꯅꯃꯥꯅꯅꯦ ꯅꯣꯏꯅ ꯄꯥꯝꯖꯕꯅꯦ ꯕꯦꯔꯤ ꯊꯣꯡꯕꯅꯤ ꯑꯗꯣ ꯅꯃꯥꯅꯦ ꯍꯣꯔꯦꯟ ꯅꯪꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗꯅꯦ ꯐꯖꯅ ꯄꯦꯀꯤꯡ ꯇꯧꯔꯒ ꯄꯤꯒꯦ ꯅꯪ ꯄꯨꯔꯒ ꯆꯠꯈꯣꯀꯣ ꯕꯦꯔꯤ ꯊꯣꯡꯕ ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯁꯜꯂꯗꯤ ꯍꯣꯔꯦꯟ ꯑꯩ ꯆꯠꯂꯒ ꯑꯗꯨ ꯆꯥꯕ ꯌꯥꯔꯣꯏ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯎꯅꯔꯁꯤꯀꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯎꯅꯔꯁꯤ ꯃꯥꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯃꯃꯥꯗꯒꯤ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯇꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯈꯥ ꯇꯥꯕ ꯄꯥꯝꯕꯤꯔꯒꯗꯤ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯅꯣꯛꯇꯤ ꯅꯣꯛꯅꯕꯤꯔꯛꯀꯅꯨ ꯌꯥꯝꯅ ꯍꯩꯅ ꯇꯧꯖꯕ ꯅꯠꯇꯦ ꯃꯌꯥꯝ ꯋꯦꯠ ꯇꯧꯔꯅꯨ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯀꯦꯁ ꯀꯔꯣ ꯑꯩꯒꯤ ꯀꯣꯗ ꯁꯤꯖꯤꯟꯅꯔꯒ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯕꯥꯏ ꯅꯃꯥ ꯑꯗꯨꯗꯤ ꯂꯩꯔꯝꯃꯨꯍꯦ ꯏꯆꯥꯅꯨꯄꯤ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯒꯗꯕꯅꯤ ꯄꯩꯁꯥꯁꯦ ꯃꯃꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯒꯗꯕ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕ꯭ꯂꯣꯒ ꯅꯝꯕ ꯍꯧꯗꯣꯔꯦ sila namdara kada namdara ado ima paisa do lari khatang legi ana tawbane ba ko kabi do alingba writer adu bro